Conjunctivitis Laichat Mit Ngangsinba Hainasu Khangnaba Laichat asi Manipur dasu paksana Sandorakle Laichat asi sandokpa hanthan gi hairabade mai mitta khutna yariba makai paidaba khutsa toina hamba mathau tai Dr. Sailendra Mit Ngangsinba Hainasu Khangnariba Conjunctivitis haiba mitki anaba Laichat asi Manipur dasu paksana Sandorakle Laichat asi sandokpa hanthan gi hairabade anok sizinaba mai mitta khutna yariba makai paidaba khutsa toina hamba anaba miga fadi firol pundaba imungdagi khara tongan lehenba haibade naraba migi tongan ba firol fadina chingba imungi miyoi singa pundaba masung taru tananba mathau tai haina Dr. Yengkhom Sailendra MS Ophthalmology Eye Specialist Kakching Mayai Laikai na Phongdorokle Conjunctivitis haina khangnaba mit ngangsinbagi Laichat ase handak numit kharani asida India gi tongan tongan ba state kharada sandorokhraba matungda Manipur dasu paksana sandorakpadage boarding kharadade mahairoi sing mayum mayumda hankinaba suti thadorokpa amade school kharadasu Laichat asi sandorokpa thingnabani haiduna mahairoi sing anok uptrabade school karaglaganu haiba fauba school authorities sing khanganba yaunare haire pausi asina Dr. Yengkhom Sailendra MS Ophthalmology Eye Specialist ka khanana unavada mahakna hai Conjunctivitis haiba laina ase viral infection amane masigi tongan ba makhal sing lay Manipur da handak sandorokliba conjunctivitis mit ngangsinba makhal ase adenovirus haina khangnaba common virus makhal amana thoganba nei virus asina miyoi bagi haksang da sangkhraga mit ngangsinba chikpa naba hakatchaba masung mipan pom khatpa khakta natana respiratory tract infection sor hon bagi marida nungai handaba haibade naton mahi chenba lo khara khubana chingba phauba tahonba yai Mimi gi haksangi immune kan bason bagi matungin na tongan ba layong sing ulakanay kanagumba singdana lo khara khuraga naton mahi khara chelaga toki basu yai aduga kanagumba singdana mit ngangsilaga toki basu yai aduga layong ani magulak pasu yai virus asina miyoi bagi haksang da sangkhraba matungda numit humni dage numit mangani fawbagi manungda symptom sing utpa horakanay numit tarani dage taraga marini fawbada anaba se fahanba ngamme Laichat asi naraba miyoi amana mamai mamit pairuraga mahakna pairamba potchai fadi phirol na chingba pairuraba aduga amuk mai mitta paiba natraga taithokluba Laichat asina naraba miyoi aduna lo khurakpa natraga hakthi khandorakpada virus adu paithorakpadage maduda yaurakpa virus aduna amuk atopa miyoi amada sandorakpa yai adenovirus haidiba virus ase open area da numit humni dage mangani fauba hingduna leiba ngamme Honglakliba aying asagi fibam asina adenovirus asigi mapangal hena kangkhatpanara karino handake Laichat ase hena sandorokpagi chang ase mamang sahidage hen badong na tawre mit ngangsile aiduna pharmacy dage eye drop ama hekta maghapa yabra kamdong na Laichat asidage ngakthokadage haina hangkibo wahangi paukhumda Dr. Sailendra na haikibada Laichat asi yamna sandokan ba Laichat ni adumakpo yamna kiningai karisu laite Mit ngangsinba khudingmak conjunctivitis na naba natte atop laina kaya amanasu mit ngangsinba thogan ba yai maram aduna mitki maramda hena khanghairaba doctor amada yengthokpa natraga tanaba mathau tai maramde mit nai haiduna eye drop ama hekta mak habluraga mit hena ngangsilakiba su yai Laichat asi sandokpa natraga nahandana ba honagi hairabade Laichat asi na naraba singbo haksel gi kanglon sumna tarutanana layanba anok sizinaba Lo khuba hakthi toina khanba amade naton mahi chenba yauragade face mask sizinaba mai mit toina paidaba khutsa toina hamba mathau tai Laichat asina nare khanglaba mahiroi singde mama mapa oiba singna school natraga coaching center na chingbada thabiroi dabani haina su phongdorokle